Chairak-sida Bishnupur district e manung chanba Churachandpur district ka thangnariba Phugakchau ikaida yum kunga mangarom thugaikraba tungda tapna lanjinarubasing hanjinarapa haure adumaki mafam adugi miyamna ahenba security ge ngak senba pamhore paumi sing kangwaidage manung changba yadri hiramsida report ama I know, like you from us here, koi lambi da adum security ki ngak ko pa pan ko di ki ko ba agi fauda sida pam da to ko di leke to ko kai fauda sanghan bhai abage adu ga koi ki police adu security kambuna kai fauda ko sanghan bhai yani yaro have ko si sanghan jage of course akoina media da fauda kan naam te ki report to have hum leiba madu Lady have to own and we put them the Nepal Sanga to receive the cry for the Koi Sanga Yabagi, the rest of Koi communist. jacket होगा मेरा और जवानों का छोटा बैग और इसलिए उतारा है ये डाल के निकालेंगे ना उसे Auxiliary from Sikh Kangbai area, the name Maruina, Assam Rifles, Fazana, Nax Selaga lady, Azia security, have ambulance star, policy Miam, Pusalakuni, security Fazana check, Torakanda, Karino, Pusalise, Kamai to NFC, and Fazana Hariba Kangbai area, and Fazana Tatari. I know the Nigerian from Sikh Kangbai area, ni Hariam from Sidagidi, Churachandpur district, Sangre, Mahoma Sida Koi, Assam Rifles people, Kambuna, Makuk Nahum Singna, Nax Selaga area, media, Kambu Singus, again at Changande, or Seda Koi normal Sipuragna, and a Konahonari, see Matunda Koi, relief came the Changal, relief and the Channel Karikari, no problems. I know the Nigerian from a secret for Gokso, Ikaidani, Maruna, Aquina, Mediana from the report, the Ana Hanboina, Hokibata, Hungi, Adumba, Reli, Chalamatunda, Mafamasida, Tomzelaga, May Taki Habaduni. Of the MBO has you followed that tank, Hum the Gi, Tak Paduna, Haji, Mekuka Buri, from the Sassi, how you follow the Haramba, Seda, attack the car, Adamami, Karen, and Uri, see. Hokibata, Hum the Gi, Udum Harakiba, Meku Karaga, Fangista, the Western Meku Kari Western, Hajifa, the film Z, Simon Queen, a side of Queen Sangarubaduni, Maruna Kang by the Gihan and Bayadaba, Aduna Maramorakan, the Queen Makata, Natura and Pugi Ladiba, Mate Kumuzamba, Aduga Lady Mam sing for Bungla, say Huchang Baya, the Winnie Lady Westna, or Pogota, Ikaigi, Lady Hanba, May Tagi with the Gasoni, Hokibatan, whom the Gitagi with the Hajifa, the Quaji, Jangbia and Meku Karaga Lady Mission, Sagi Kunjasinda. Akoi wari sanazage haji loinmak chakhazu khunja khradi mafum masid leiri makhoi unarakanda makhoi gi awa na karino haibdo khoi yamda pawdum jage ta dagi ming kai ko ge adu habiyo ibu ko kai si phagau so khai de ge ga kino oh phosai manin lekai si kai lekai oi ko ge maning lekai si isagi yumdi mai thabada yawdra yawdabra isa yumdi thabdi yaw adu maning pareng yo loing thare hoi adu yawang num makarum saso hoi ado kamai to hogiba thodo du tang hundu da kamai na laga moi mi kya lai mi phana yam lai no wai kapsle ya do gi moi kno akoina mamalom chele ko adu maning lom dei thawa hore haji buda yung kya mu tha ne sai re ase yum kun khra hilam do mal mari muki sang sigi ko yum tha ra ba kang bu sing de kadai sakre kamai to morang kendra lai kre morang gi lip kem sing de lai ba makham ko jing gi lai okay sagi ming ta habiu Ning lay from Indubala maning la kai phobong sai khai apok pana oinam tomba legidraba ches me mana ku bo ado si ji yumai sai je ai ipa ga ai ima ga ibu ngai ipa ga de bu ko moina ado yum ahum ne ko si sai je akoi mau ahum lei ba de ba si de da akoi gi
ꯀꯥꯔꯁꯤꯁꯨ ꯍꯟꯗꯛꯇ ꯒꯨꯋꯥꯍꯥꯇꯤꯗꯒꯤ ꯂꯧꯔꯨꯕꯗ ꯉꯥꯏꯔꯤꯅꯤ ꯏꯅꯥꯎꯅꯨꯄꯥꯅ ꯐꯣꯔꯁꯟꯁꯤꯁꯨ ꯊꯦꯇꯔꯒꯤ ꯃꯤꯟꯁꯨ ꯑꯦꯛꯇꯤꯚꯥ ꯑꯗꯨꯒ ꯁꯤꯂꯤꯟꯗꯔ 9 ꯑꯃꯁꯨ ꯑꯋꯨꯟ ꯄꯣꯠꯁꯨ ꯌꯥꯝꯃꯦ ꯑꯗꯒꯤ ꯄꯩꯁꯥꯁꯨ ꯁꯅꯥꯁꯨ ꯍꯧꯖꯤꯛ ꯊꯤꯅꯕꯅ ꯈꯔ ꯈꯖꯤꯛꯇꯤ ꯐꯪꯕ ꯌꯥꯎꯋꯤ ꯐꯪꯗꯕꯁꯨ ꯌꯥꯎꯋꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡꯗꯣ ꯑꯃꯐꯥꯎ ꯂꯩꯐꯝ ꯂꯩꯇꯗꯅ ꯂꯤꯔꯤꯛ ꯀꯦꯝꯗ ꯂꯩꯌꯦ ꯃꯣꯏꯔꯥꯡꯗ ꯑꯗꯣ ꯏꯃꯥꯗꯤ ꯁꯥꯏꯀꯇ꯭ꯔꯤꯛꯁ ꯅꯥꯕꯗꯧꯅ ꯀꯤꯕꯒꯤ ꯀꯩꯅꯣ ꯇꯧꯕꯗ ꯂꯪꯊꯕꯥꯝꯗ ꯏꯅꯥꯎꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯂꯩꯌꯦꯕꯀꯣ ꯑꯩꯗꯤ ꯌꯨꯝꯗꯨ ꯑꯩꯒꯤꯗꯤ ꯆꯥꯍꯧꯗ꯭ꯔꯦꯕ ꯑꯗꯨꯗꯨꯅ ꯌꯨꯝꯗꯨ ꯅꯨꯡꯁꯤꯗꯅ ꯂꯥꯛꯄꯅꯦꯕ ꯑꯩꯁꯦ ꯉꯁꯤꯁꯦ ꯂꯥꯛꯄ ꯑꯗꯣ ꯂꯥꯏ ꯀꯩꯀꯩꯁꯤꯁꯨ ꯂꯣꯏ ꯊꯨꯒꯥꯏꯔꯒ ꯃꯣꯏꯅ ꯂꯣꯏ ꯂꯪꯊꯣꯛꯈ꯭ꯔꯦ ꯃꯩꯁꯨ ꯂꯣꯏ ꯊꯥꯗꯣꯛꯈ꯭ꯔꯦ ꯑꯩꯈꯣꯏꯅ ꯑꯁꯣꯝ ꯇꯣꯔꯕꯨꯡ ꯁꯥꯕꯂꯀꯥꯏ ꯑꯁꯣꯝꯗ ꯇꯤꯌꯥꯔ ꯒ꯭ꯌꯥꯁ ꯀꯥꯞꯄꯦꯕꯀꯣ ꯑꯗ ꯑꯩꯈꯣꯏ ꯏꯅꯥꯎꯅꯨꯄꯥꯁꯤꯡꯁꯨ ꯊꯕꯛ ꯂꯣꯏ ꯆꯠꯈꯤꯕ ꯏꯕꯨꯡꯗꯨꯁꯨ ꯑꯃ ꯁꯤꯐꯥꯏꯅꯦꯕ ꯑꯁꯥꯝ ꯔꯥꯏꯐꯜꯅꯦꯕ ꯑꯃꯅ ꯃꯤꯁꯇ꯭ꯔꯤꯅꯦꯕꯀꯣ ꯆꯠꯈ꯭ꯔꯤꯉꯩꯗꯨꯗ ꯃꯤ ꯑꯝꯇ ꯂꯩꯇꯕ ꯇꯥꯟꯖꯥꯗꯣ ꯌꯦꯡꯉꯀꯥꯟꯗ ꯁꯣꯝꯗ ꯄꯣꯗ꯭ꯔꯣꯛ ꯇꯧꯋꯦꯅ ꯌꯦꯡꯀꯥꯟꯗ ꯁꯣꯝꯗ ꯃꯤ ꯈꯔ ꯆꯦꯟꯁꯤꯜꯂꯛꯑꯦ ꯑꯗꯩꯗꯤ ꯆꯦꯜꯂꯨꯅ ꯍꯥꯏꯅꯔꯒ ꯁꯨꯃꯥꯏꯅ ꯂꯩꯊꯣꯔꯛꯄꯁꯤꯗ ꯃꯣꯏ ꯌꯥꯝꯃꯦ ꯆꯦꯟꯁꯤꯜꯂꯛꯏꯗꯣ ꯑꯗꯨꯒ ꯃꯩꯁꯦ ꯄꯔꯦꯡ ꯁꯥꯅ ꯊꯥꯔꯛꯄꯅꯦꯕ ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯦ ꯍꯧ ꯊꯥꯗꯅ ꯁꯣꯝꯗ ꯑꯗꯨꯝ ꯆꯦꯜꯂꯦ ꯑꯗꯨꯗꯩꯗꯤ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯈꯪꯗ꯭ꯔꯦꯕ ꯃꯈꯥ ꯇꯥꯕꯗꯤ ꯍꯧꯖꯤꯛ ꯃꯔꯨ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯁꯥꯏꯠꯇꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯀꯔꯤ ꯄꯥꯝꯃꯤ ꯑꯗꯣ ꯄꯥꯕꯨꯡ ꯕꯤꯔꯦꯟꯅꯀꯣ ꯈꯔ ꯌꯦꯡꯉꯒ ꯂꯩꯇꯕ ꯌꯨꯝ ꯃꯩ ꯆꯥꯛꯈꯤꯕꯁꯤꯡꯁꯤꯒꯤ ꯃꯇꯦꯡ ꯈꯔꯗꯤ ꯄꯤꯍꯟꯅꯤꯡꯉꯦ ꯑꯗꯨ ꯍꯥꯏꯔꯒ ꯑꯇꯩ ꯃꯈꯥ ꯇꯥꯕꯗꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯂꯩꯇ꯭ꯔꯤꯕ ꯃꯤꯁꯤꯡꯁꯤ ꯌꯨꯝ ꯂꯩꯐꯝ ꯂꯩꯇꯕ ꯈꯣꯠꯇꯕ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯑꯁꯤ ꯑꯋꯥ ꯑꯅꯥ ꯇꯥꯔꯤꯁꯤꯡꯁꯤꯒꯤ ꯃꯇꯦꯡ ꯈꯔꯗꯤ ꯄꯤꯍꯟꯅꯤꯡꯉꯦ ꯄꯥꯕꯨꯡ ꯕꯤꯔꯦꯟꯗ ꯑꯁꯤ ꯊꯣꯏꯗꯣꯛꯄ ꯑꯇꯩꯗꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯌꯨꯝꯁꯦ ꯃꯤꯡ ꯂꯩꯐꯝ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯑꯩ ꯃꯤꯡꯁꯦ ꯐꯣꯛꯆꯣꯏ ꯈꯥꯏꯃꯤꯡ ꯂꯩꯀꯥꯏꯗꯒꯤ ꯃꯤꯡꯅ ꯆꯨꯈꯥꯝ ꯆꯤꯡꯈꯩ ꯀꯧꯋꯦ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤ ꯀꯃꯥꯏꯅ ꯇꯧꯋꯤ ꯇꯥꯡ 3ꯗ ꯌꯨꯝ ꯀꯌꯥꯃꯨꯛꯅꯣ ꯁꯤ ꯂꯩꯀꯥꯏꯒꯤ ꯊꯥꯔꯝꯃꯤꯁꯤ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯇꯥꯔꯤꯛ 3ꯗ ꯊꯥꯔꯝꯃꯤꯁꯦ ꯌꯨꯝ 10 9 ꯑꯗꯨꯃꯥꯏꯅ ꯊꯥꯔꯝꯃꯦ ꯂꯣꯏꯔꯦ ꯑꯩꯈꯣꯏꯅ ꯑꯗꯩ ꯍꯥꯏꯗꯣꯛꯄ ꯃꯇꯝꯗ ꯌꯨꯝꯁꯦ ꯆꯥꯛꯄꯗꯤ ꯂꯣꯏꯁꯜꯂꯝꯃꯦꯕꯀꯣ ꯀꯟꯕꯗꯤ ꯁꯤꯒꯤ ꯌꯨꯝ ꯁꯤꯗ ꯈꯔ ꯑꯃ ꯂꯩꯔꯤꯌꯦ ꯑꯁꯣꯝ ꯃꯅꯤꯡꯂꯣꯝꯁꯨ ꯑꯃꯅꯤ ꯑꯗꯨ ꯀꯟꯕꯗꯤ ꯅꯪꯍꯧꯋꯦ ꯁꯣꯝꯗꯁꯨ ꯂꯩ ꯀꯟꯕ ꯃꯣꯏ ꯌꯨꯝ 3 4 ꯑꯃꯇ ꯀꯟꯕꯗꯤ ꯉꯝꯍꯧꯋꯦ ꯑꯗꯨꯒ ꯁꯥ ꯁꯟ ꯑꯗꯨꯒ ꯂꯩꯀꯥꯏꯒꯤ ꯃꯣꯏꯅ mây ꯊꯥꯕꯗ ꯂꯨꯠꯁꯦ ꯂꯣꯏ ꯇꯧꯊꯣꯛꯈ꯭ꯔꯦꯕ ꯇꯧꯕꯁꯦ ꯑꯅꯝꯕꯅꯗꯤ ꯇꯧꯗꯣ ꯌꯨꯝꯁꯨ ꯂꯩꯇ꯭ꯔꯦ ꯍꯧꯖꯤꯛ ꯑꯗꯨꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯇꯧꯕ ꯍꯧꯖꯤꯛ ꯌꯥꯝꯅꯁꯨ ꯋꯥꯅꯔꯦ ꯂꯩꯀꯥꯏ ꯃꯤꯁꯨ ꯑꯝꯄꯨ ꯂꯩꯅꯗ꯭ꯔꯦ ꯑꯅꯝꯕꯅ ꯃꯣꯏꯔꯥꯡꯂꯣꯝꯗ ꯔꯤꯂꯤꯐ ꯀꯦꯝ ꯂꯣꯏ ꯂꯩꯅꯕꯁꯤꯡꯗꯣ ꯂꯩꯀꯥꯏꯗ ꯂꯩꯔꯒ ꯁꯤꯗ ꯂꯥꯛꯑꯒ ꯅꯣꯡꯃ ꯔꯤꯂꯤꯐ ꯀꯦꯝ ꯍꯥꯡꯗꯣꯛꯑꯒ ꯂꯩꯁꯤꯔꯥꯅ ꯈꯟꯅꯕꯅꯦꯕ ꯑꯗꯨ ꯃꯌꯥꯝ ꯈꯤꯇꯪ ꯃꯇꯦꯡ ꯄꯥꯡꯍꯟꯅꯤꯡꯉꯦ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯤ ꯀꯃꯥꯏꯅ ꯇꯧꯋꯤ ꯁꯤꯗ ꯅꯣꯏ ꯀꯌꯥꯃꯨꯛ ꯂꯩꯔꯦ ꯍꯥꯟꯅ ꯂꯥꯟꯖꯦꯟꯗꯔꯨ ꯃꯌꯥꯝꯗꯣ ꯍꯟꯖꯤꯟꯅꯔꯛꯑꯕ ꯀꯃꯥꯏꯅ ꯍꯟꯖꯟꯅꯔꯦ ꯅꯨꯄꯥꯒ ꯑꯩꯅ ꯂꯣꯏ ꯍꯟꯖꯟꯅꯔꯦ ꯑꯩꯈꯣꯏ ꯃꯤ ꯉꯔꯥꯡ ꯅꯍꯥꯟꯗꯩ ꯃꯤ ꯂꯩꯔꯦ ꯃꯤ 10ꯒ 3 4 ꯑꯗꯨꯋꯥꯏ ꯂꯩꯌꯦ ꯅꯨꯄꯥ ꯉꯥꯛꯇ ꯑꯗꯨ ꯂꯩꯕꯅꯤꯅ ꯅꯨꯡꯗꯥꯡ ꯑꯩꯈꯣꯏ ꯑꯍꯟ ꯑꯉꯥꯡ ꯈꯔ ꯈꯥꯏꯗꯣꯛꯑꯦꯗꯅ ꯑꯩꯈꯣꯏ ꯁꯤꯗ ꯅꯣꯡ 3 ꯄꯥꯟꯕꯁꯤꯗ ꯁꯤꯟꯅꯕ ꯍꯥꯏꯇꯥꯔꯦ ꯅꯨꯡꯗꯥꯡ ꯁꯤꯗꯒꯤ ꯈꯔ ꯆꯠꯁꯜꯂꯒ ꯑꯇꯣꯞꯄ ꯖꯥꯇꯤꯒꯤ ꯈꯨꯟ ꯇꯥꯕꯁꯤꯅ ꯀꯌꯥꯝ ꯂꯥꯞꯄ ꯅꯛꯅ ꯁꯤꯗꯒꯤ ꯀꯃꯥꯏꯅ ꯇꯧꯋꯤ ꯄꯪꯂꯥ ꯂꯥꯞꯄ ꯅꯠꯇꯦꯌꯦ ꯂꯧ ꯑꯩꯈꯣꯏ ꯄꯔꯤ ꯑꯅꯤꯃꯨꯛꯀꯤ ꯃꯌꯨꯝꯅꯤ ꯁꯤꯗꯩꯅ ꯅꯣꯏ ꯆꯪꯉꯛꯏꯁꯦ ꯁꯤꯗꯩꯅ ꯁꯤꯕꯨꯛ ꯐꯥꯔꯣꯏ ꯂꯧ ꯑꯗꯣ ꯈꯥꯏꯅꯔꯤ ꯃꯣꯏ ꯆꯥꯁꯤꯟꯅꯁꯤꯗ ꯃꯣꯏꯁꯨ ꯀꯦꯝ ꯁꯥꯔ ꯂꯩꯅꯔꯤꯕꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯀꯤꯅ ꯑꯣꯏꯔꯁꯨ ꯉꯔꯥꯡꯗꯤ ꯑꯩꯈꯣꯏꯁꯨ ꯃꯤ ꯈꯔ ꯁꯤꯟꯅꯔꯒ ꯑꯩꯈꯣꯏ ꯃꯤ ꯇꯉꯥꯏꯗ ꯈꯥꯏꯗꯣꯛꯅꯔꯒ ꯑꯍꯤꯡ ꯇꯨꯝꯅꯔꯒ ꯑꯣꯏꯁꯨ ꯈꯔ ꯑꯃ ꯆꯪꯉꯥꯏ ꯁꯤꯟꯅꯔꯁꯨ ꯈꯔ ꯑꯃ ꯇꯨꯝꯃꯒ ꯈꯔ ꯑꯃꯅ ꯂꯦꯞꯄꯒ ꯑꯗꯨꯝ ꯉꯥꯛꯅꯔꯦ ꯍꯥꯏꯇꯥꯔꯦ ꯅꯨꯡꯗꯥꯡꯁꯦ ꯑꯗꯣ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯇ ꯑꯗꯨ ꯀꯔꯤ ꯍꯥꯏꯅꯤꯡꯕ ꯂꯩꯕ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯗ ꯀꯔꯤ ꯍꯥꯏꯅꯤꯡꯕ ꯂꯩꯕ ꯍꯥꯏꯕꯤꯌꯨ ꯄꯥꯝꯕ ꯍꯥꯏꯁꯦ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯈꯤꯇꯪ ꯃꯇꯦꯡ ꯇꯧꯍꯟꯅꯤꯡꯉꯦ ꯍꯥꯏꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯂꯥꯛꯄ ꯍꯥꯡꯉꯣꯟꯗꯤ ꯍꯦꯛ ꯇꯧꯁꯤꯜꯂꯛꯄꯅꯗꯤ ꯌꯥꯕ ꯑꯗꯣ ꯑꯩꯈꯣꯏ ꯀꯩꯅꯣꯝꯗ ꯍꯦꯛ ꯇꯧꯔꯅ ꯑꯃꯨꯛ ꯂꯥꯛꯏꯕ ꯑꯥꯔꯃꯤꯁꯤꯡꯅꯁꯨ ꯃꯣꯏꯅꯗꯤ ꯌꯥꯝ ꯁꯥꯎꯒꯜꯂꯦ ꯑꯩꯈꯣꯏꯗꯀꯣ ꯈꯤꯇꯪ ꯈꯨꯠꯂꯥꯏ ꯄꯥꯏꯔ ꯊꯣꯛꯄꯁꯨ ꯌꯥꯗꯦ ꯑꯗꯨ ꯍꯥꯏꯔꯕꯗꯤ ꯌꯥꯝꯅꯁꯨ ꯅꯨꯡꯉꯥꯏꯇꯦ ꯃꯣꯏ ꯀꯥꯏꯗ ꯐꯧꯗꯔꯛꯏꯅꯣ ꯃꯣꯏꯁꯦ ꯑꯁꯤꯁꯨ ꯁꯣꯝ ꯅꯥꯀꯟꯗ ꯂꯣꯏ ꯂꯥꯛꯏꯅꯤ ꯑꯁꯤꯗ ꯃꯣꯏ ꯈꯨꯟ ꯂꯩꯔꯕꯕ ꯂꯩꯔꯦ ꯁꯤ ꯃꯣꯏ ꯈꯨꯟ ꯉꯥꯛꯇꯅꯤ ꯁꯤ ꯇꯥꯏ ꯌꯨꯝ ꯂꯩꯁꯦ ꯁꯤ ꯃꯣꯏ ꯈꯨꯟꯅꯦꯕ ꯁꯤꯁꯦ ꯑꯩꯅ ꯍꯧꯖꯤꯛ ꯂꯩꯖꯔꯤꯕ ꯃꯐꯝ ꯑꯁꯤ ꯑꯩꯈꯣꯏ ꯐꯧꯒꯥꯛꯆꯥꯎ ꯑꯩꯈꯣꯏ ꯏꯈꯥꯏ ꯃꯅꯤꯡ ꯂꯩꯀꯥꯏꯗꯅꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯑꯩꯈꯣꯏ ꯍꯧꯈꯤꯕ ꯇꯥꯡ 3ꯗ ꯃꯩ ꯊꯥꯕ ꯍꯧꯈꯤꯕꯗꯨ ꯁ꯭ꯋꯥꯏꯒꯤ ꯄ꯭ꯔꯖꯥꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯄꯗ ꯁꯤꯗꯒꯤ ꯍꯦꯟꯅ ꯊꯥꯈꯤꯕꯅꯤ ꯁꯤꯒꯤ ꯃꯅꯤꯡꯗ ꯂꯩꯔꯤꯕꯁꯤꯡ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯈꯨꯟꯅꯤ ꯃꯣꯏꯅ ꯂꯥꯛꯑꯀꯥꯟꯗ ꯑꯍꯥꯟꯕ ꯊꯥꯕ ꯍꯧꯈꯤꯕꯁꯤ ꯆꯥꯎꯔꯥꯛꯅ ꯍꯥꯏꯔꯤꯕ ꯐꯧꯒꯥꯛꯆꯥꯎ ꯏꯈꯥꯏ ꯃꯅꯤꯡ ꯂꯩꯀꯥꯏꯁꯤꯗ ꯌꯨꯝ 10 ꯂꯣꯝꯗ ꯊꯥꯈꯤꯕꯁꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤ ꯌꯦꯡꯕꯤꯌꯨ
ꯁꯤꯒꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯩꯈꯣꯏ BSFꯀꯤ ꯀꯥꯡꯕꯨꯁꯤꯡ ꯑꯗꯨꯒ BDFꯀꯤ ꯀꯥꯡꯕꯨꯁꯤꯡ ꯉꯥꯛ ꯁꯦꯜꯂꯒ ꯂꯩꯔꯤ ꯁꯤꯗꯒꯤ ꯍꯦꯛ ꯃꯅꯤꯡꯗ ꯄꯥꯏꯗꯣꯛꯈꯤꯕ ꯃꯇꯝꯗ ꯑꯩꯈꯣꯏ BSFꯀꯤ ꯑꯩꯈꯣꯏ ꯕꯪꯀꯔ ꯁꯥꯔꯒ ꯂꯩꯔꯤ ꯃꯁꯤ ꯅꯨꯡꯗꯥꯡꯗ ꯃꯣꯏꯅ ꯉꯥꯛ ꯁꯦꯜꯂꯒ ꯂꯩꯕꯅꯤ ꯁꯤꯒꯤ ꯌꯨꯝꯁꯤꯡꯁꯤꯗꯤ ꯂꯣꯏꯅ ꯊꯥꯗꯣꯛꯈꯤꯕ ꯃꯌꯥꯝꯗꯣ ꯍꯧꯖꯤꯛꯐꯥꯎꯗꯤ ꯑꯩꯈꯣꯏ ꯁꯥꯟꯇꯤ ꯂꯩ ꯍꯥꯏꯕ ꯋꯥꯐꯝ ꯑꯩꯈꯣꯏ BSF ꯀꯥꯡꯕꯨꯗꯒꯤ ꯊꯝꯃꯦ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯃꯌꯥꯝ ꯈꯤꯇꯪ ꯄꯨꯟꯕ ꯃꯇꯝꯗꯗꯤ ꯅꯣꯡꯃꯩ ꯀꯥꯞꯊꯣꯔꯛꯑꯦ ꯋꯥꯐꯝ ꯂꯩ ꯑꯗꯣ ꯁꯤꯗꯒꯤ ꯈꯤꯇꯪ ꯂꯩꯊꯣꯛꯑꯀꯥꯟꯗ ꯁꯤꯒꯤ ꯈꯤꯇꯪ ꯍꯥꯏꯗꯣꯛꯑꯀꯥꯟꯗꯗꯤ ꯃꯤ ꯑꯉꯧꯕ ꯂꯩꯔꯤꯁꯤꯗꯒꯤ ꯈꯤꯇꯪ ꯂꯥꯞꯊꯣꯛꯑꯀꯥꯟꯗ ꯑꯃꯨꯛꯀꯤ ꯕꯪꯀꯔ ꯂꯩꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯐꯥꯎꯕꯗꯤ ꯃꯣꯏꯅ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯄꯥꯏꯔꯒ ꯆꯠꯄꯗꯤ ꯎꯗꯦ ꯑꯗꯨ ꯃꯌꯥꯝ ꯄꯨꯟꯕ ꯊꯦꯡꯅꯔꯒꯗꯤ ꯀꯥꯞꯄꯩ ꯍꯥꯏꯕꯁꯤꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯁꯤꯆꯨꯋꯦꯁꯟꯁꯤ ꯚꯦꯂꯤ ꯑꯦꯔꯤꯌꯥꯗ ꯁꯥꯟꯇꯤ ꯂꯩꯔꯒꯁꯨ ꯁ꯭ꯋꯥꯏꯁꯤꯗꯗꯤ ꯑꯗꯨꯝ ꯃꯌꯥꯝꯁꯦ ꯅꯨꯡꯅꯥꯡꯕ ꯍꯥꯏꯕ ꯇꯥꯏ ꯂꯩꯔꯤꯕ ꯄ꯭ꯔꯖꯥꯁꯤꯡꯁꯦ ꯑꯗꯨꯅ ꯁꯤꯒꯤ ꯐꯤꯕꯝꯁꯤꯅꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯂꯩꯔꯤꯕꯁꯤ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯒꯗꯤ ꯇꯞꯅ ꯇꯞꯅ ꯍꯟꯖꯟꯅꯔꯦ ꯑꯗꯨꯕꯨ ꯇꯥꯐꯝ ꯇꯨꯝꯐꯝ ꯂꯩꯇꯕꯅ ꯑꯋꯥꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯃꯣꯏꯔꯥꯡꯗ ꯂꯩꯕ ꯑꯗꯨ ꯑꯇꯩ ꯖꯒꯥꯁꯤꯡꯗ ꯂꯩꯕ ꯀꯥꯡꯕꯨꯁꯨ ꯌꯥꯎꯔꯤ ꯑꯩꯈꯣꯏ ꯏꯂꯤꯛ ꯇꯤꯚꯤꯅ ꯑꯩꯈꯣꯏ ꯂꯦꯞꯇꯨꯅ ꯑꯩꯈꯣꯏ ꯁꯥꯟꯇꯤ ꯄꯨꯔꯛꯅꯕꯒꯤꯗꯃꯛꯇ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯄꯥꯎꯗꯝꯖꯒꯦ ꯃꯊꯪ ꯃꯊꯪ ꯎꯠꯆꯁꯤ ꯑꯩꯅ ꯍꯧꯖꯤꯛ ꯂꯩꯖꯔꯤꯕ ꯃꯐꯝ ꯑꯁꯤ ꯐꯧꯕꯥꯛꯆꯥꯏ ꯏꯈꯥꯏ ꯃꯅꯤꯡ ꯂꯩꯀꯥꯏꯒꯤꯗꯨꯅꯤ ꯍꯧꯖꯤꯛ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯀꯔꯤ ꯇꯧꯔꯛꯀꯗꯒꯦ ꯍꯥꯏꯕꯒꯤ ꯅꯨꯡꯁꯥ ꯊꯤꯕ ꯑꯗꯨꯝ ꯄꯣꯛꯄ ꯑꯗꯨꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯂꯩꯀꯥꯏꯁꯤꯡ ꯍꯧꯖꯤꯛ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯕꯪꯀꯔ ꯁꯥꯔꯒ ꯂꯩꯔꯤ ꯑꯍꯥꯟꯕ ꯍꯦꯛ ꯊꯧꯗꯣꯛ ꯊꯣꯛꯈꯤꯕ ꯑꯍꯥꯟꯕ ꯊꯣꯛꯈꯤꯕ ꯃꯐꯝꯗꯨꯅꯤ ꯂꯩꯔꯤꯕꯁꯤ ꯁꯤꯗꯅꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯁꯣꯝꯗ ꯌꯦꯡꯕꯤꯌꯨ ꯑꯉꯥꯡꯁꯤꯡ ꯈꯥꯏꯗꯣꯛꯑꯀꯥꯟꯗ ꯑꯩꯈꯣꯏ ꯗ꯭ꯌꯨꯇꯤ ꯈꯥꯏꯗꯣꯛꯅꯔꯒ ꯂꯦꯛ ꯆꯥꯕ ꯇꯧꯕꯁꯤꯗ ꯂꯩꯔꯤ ꯏꯍꯥꯟ ꯍꯥꯟꯕ ꯑꯩꯈꯣꯏ ꯔꯦꯂꯤ ꯆꯠꯂꯕ ꯃꯇꯨꯡꯗ ꯇꯤꯝꯗꯣ ꯂꯥꯛꯑꯀꯥꯟꯗ ꯃꯩ ꯊꯥꯔꯝꯕ ꯖꯒꯥ ꯐꯧꯕꯥꯛꯆꯥꯎ ꯑꯩꯈꯣꯏ ꯏꯈꯥꯏ ꯃꯅꯤꯡ ꯂꯩꯀꯥꯏꯒꯤꯗꯨꯅꯤ ꯑꯩꯈꯣꯏ ꯆꯪꯁꯤꯗ ꯌꯨꯝ ꯄꯥꯛꯇꯛꯅꯅ ꯑꯩꯈꯣꯏ ꯌꯨꯝ ꯀꯨꯟꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏ ꯊꯥꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯔꯤꯄꯣꯔꯠ ꯂꯩ ꯃꯌꯥꯝꯁꯦ ꯍꯧꯖꯤꯛ ꯀꯅꯥꯝꯇ ꯂꯩꯇꯦ ꯈꯨꯟꯒꯤ ꯃꯤꯁꯤꯡ ꯇꯞꯅ ꯇꯞꯅ ꯈꯖꯤꯛ ꯈꯖꯤꯛ ꯍꯟꯖꯤꯜꯂꯛꯄꯗꯤ ꯑꯩꯈꯣꯏ ꯎꯔꯤ ꯑꯩ ꯏꯁꯥꯁꯤ ꯃꯣꯏꯔꯥꯡꯊꯦꯝ ꯃꯅꯤ ꯃꯤꯇꯩ ꯐꯧꯕꯥꯛꯆꯥꯏ ꯏꯈꯥꯏ ꯃꯅꯤꯡ ꯂꯩꯀꯥꯏ YDCꯒꯤ ꯑꯣꯏꯅ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤꯒꯤ ꯊꯧ ꯄꯨꯖꯕꯅꯤ ꯑꯩꯅ ꯉꯁꯤ ꯂꯩꯀꯥꯏꯁꯤꯒꯤ ꯃꯍꯨꯠ ꯁꯤꯟꯖꯔꯒ ꯊꯝꯖꯅꯤꯡꯕ ꯃꯐꯝꯁꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯁꯤꯡꯁꯤꯅ ꯇꯧꯕ ꯊꯕꯛꯁꯤꯡꯗꯗꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯐꯣꯔꯁ ꯑꯣꯏꯔꯣ ꯃꯤꯂꯤꯇꯔꯤ ꯐꯣꯔꯁ ꯑꯣꯏꯔꯣ ꯃꯣꯏꯅ ꯂꯣꯏꯅ ꯊꯤꯡꯖꯤꯟꯕ ꯍꯥꯏꯗꯤ ꯃꯣꯏ ꯑꯁꯣꯝꯒꯤ ꯎꯔꯒꯁꯨ ꯑꯩꯈꯣꯏ ꯃꯣꯏꯅ ꯃꯤꯂꯤꯇꯔꯤꯁꯤꯡꯅꯁꯨ ꯈꯨꯠ ꯊꯥꯕ ꯂꯩꯇꯦꯕ ꯑꯩꯈꯣꯏ ꯁ꯭ꯇꯦꯠ ꯐꯣꯔꯁꯇꯒꯤꯐꯥꯎꯗ ꯉꯔꯥꯡ ꯈꯨꯠ ꯊꯥꯒꯦ ꯍꯥꯏꯕꯗ ꯊꯥꯒꯅꯨꯅ ꯊꯤꯡꯉꯦꯕ ꯉꯔꯥꯡꯁꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏꯁꯤꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏ ꯃꯩ ꯑꯃ ꯊꯥꯟꯖꯩ ꯃꯅꯤꯡꯗ ꯁꯤꯗ ꯑꯩꯈꯣꯏꯅ ꯃꯩ ꯊꯥꯜꯂꯒ ꯍꯦꯛ ꯆꯪꯉꯛꯄ ꯀꯥꯟꯗ ꯑꯩꯈꯣꯏꯁꯨ ꯌꯥꯝ ꯑꯦꯂꯔꯠ ꯑꯣꯏꯅꯗꯤ ꯊꯥꯟꯖꯩꯑꯕ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯑꯗꯨꯕꯨ ꯍꯦꯛ ꯆꯪꯁꯤꯜꯂꯛꯄꯒ ꯃꯣꯏ ꯈꯨꯠ ꯊꯥꯖꯤꯜꯂꯛꯑꯦꯕ ꯑꯩꯈꯣꯏꯗ ꯑꯗꯣ ꯑꯩꯈꯣই ꯁꯥꯏꯠꯇꯒꯤꯁꯨ ꯈꯨꯠ ꯍꯜꯂꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯐꯣꯔꯁꯁꯤꯡꯅ ꯑꯗꯨꯕꯨ ꯅꯨꯡꯗꯥꯡꯁꯤꯗ ꯇꯣꯔꯆ ꯂꯥꯏꯠ ꯄꯥꯏꯗꯨꯅ ꯃꯣꯏꯒꯤ ꯕꯪꯀꯔꯁꯤꯡꯗꯒꯤ ꯊꯣꯛꯇꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯔꯦꯝꯅꯕꯒꯤ ꯃꯑꯣꯡꯗ ꯊꯣꯛꯄꯗ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠꯇꯒꯤ ꯈꯨꯠ ꯑꯃꯨꯛ ꯍꯟꯗꯕ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯈꯤꯇꯪ ꯅꯨꯡꯉꯥꯏꯖꯗꯦ ꯑꯩꯈꯣꯏꯗꯤ ꯃꯩꯇꯩꯁꯤꯡꯅ ꯇꯧꯕ ꯊꯕꯛꯁꯤꯡꯗꯅ ꯑꯩꯈꯣꯏꯒꯤ ꯊꯤꯡꯖꯤꯟꯕ ꯑꯗꯨꯒ ꯃꯣꯏꯅ ꯇꯧꯕꯗꯅ ꯁꯞꯄꯣꯔꯠ ꯇꯧꯕꯒꯤ ꯃꯑꯣꯡꯗ ꯇꯧꯕꯁꯦ ꯑꯩꯈꯣꯏ ꯈꯤꯇꯪ ꯅꯨꯡꯉꯥꯏꯖꯗꯦ ꯑꯗꯨ ꯍꯧꯖꯤꯛ ꯂꯩꯀꯥꯏꯁꯤꯒꯤ ꯉꯥꯛ ꯁꯦꯟꯕꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯁꯤ ꯈꯤꯇꯪ ꯃꯇꯤꯛ ꯆꯥꯗꯦ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯉꯥꯏꯕꯁꯤ ꯃꯅꯤꯡ ꯊꯪꯕ ꯁꯥꯏꯠ ꯈꯛꯇꯅꯤ ꯑꯋꯥꯡ ꯊꯪꯕ ꯁꯥꯏꯠ ꯉꯥꯛꯇ꯭ꯔꯤ ꯃꯈꯥ ꯊꯪꯕ ꯁꯥꯏꯠ ꯉꯥꯛꯇ꯭ꯔꯤ ꯁꯤꯁꯤ ꯑꯩꯈꯣꯏꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯊꯝꯕꯤꯅꯕ ꯑꯩꯈꯣꯏ ꯏꯍꯥꯟ ꯍꯥꯟꯅ ꯑꯩꯈꯣꯏꯒꯤ ꯐꯧꯕꯥꯛꯆꯥꯏ ꯏꯈꯥꯏ ꯑꯣꯁꯤ ꯃꯁꯥꯃꯛꯇ ꯊꯝꯖꯈ꯭ꯔꯦ ꯃꯥꯅ ꯑꯩꯈꯣꯏ ꯇꯥꯕꯤꯃꯟꯗꯕꯗꯒꯤ ꯑꯩꯈꯣꯏ DC ꯃꯁꯥꯃꯛꯇ ꯆꯠꯂꯒ ꯍꯥꯏꯖꯈ꯭ꯔꯦ ꯑꯩꯈꯣꯏ ꯁꯤꯒꯤ ꯋꯥꯐꯝꯁꯦ ꯑꯩꯈꯣꯏ ꯄ꯭ꯔꯦꯁ ꯃꯤꯠ ꯑꯃ ꯇꯧꯒꯦ ꯍꯥꯏꯅ ꯈꯟꯖꯔꯝꯕꯅꯦ ꯑꯗꯨꯕꯨ ꯇꯧꯗ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏ ꯂꯩꯀꯥꯏꯁꯤꯗ ꯁꯨꯡꯀꯝ ꯊꯝꯗ꯭ꯔꯤꯉꯩꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯔꯁꯣꯅꯦꯜ ꯊꯝꯕꯤꯅꯕ ꯍꯥꯏꯕꯁꯤ ꯇꯥꯕꯤꯗꯕꯅꯦꯕ ꯑꯗꯨꯒꯤ ꯄ꯭ꯔꯦꯁ ꯃꯤꯠ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏ ꯄꯔꯁꯣꯅꯦꯜ ꯈꯔꯗꯤ ꯊꯝꯕꯤꯔꯛꯑꯦ ꯁꯤꯒꯤꯗꯃꯛꯇꯗꯤ ꯌꯥꯝ ꯊꯥꯒꯠꯆꯩ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯊꯝꯕꯤꯔꯛꯏꯕ ꯄꯔꯁꯣꯅꯦꯜ ꯃꯥꯄꯟ ꯈꯛꯇꯪꯁꯤꯅꯗꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏꯁꯦ ꯉꯥꯛꯄ ꯉꯝꯕꯤꯗꯕ ꯍꯥꯏꯗꯤ ꯑꯋꯥꯡꯂꯣꯝꯗ ꯂꯩꯔꯤꯕ ꯃꯈꯥꯔꯣꯝꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯁꯦ ꯂꯣꯏꯅ ꯑꯀꯣꯏꯕꯗ ꯀꯣꯏꯁꯤꯜꯂꯒ ꯂꯩꯕꯅꯤꯅ ꯈꯤꯇꯪ ꯐꯣꯔꯁꯁꯦ ꯃꯇꯤꯛ ꯆꯥꯅ ꯊꯝꯍꯟꯖꯅꯤꯡꯉꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯂꯩꯀꯥꯏꯁꯤꯗ ꯇꯨꯝꯕ ꯃꯇꯝꯗ ꯅꯤꯡꯈꯥ ꯃꯇꯝꯅ ꯂꯩꯕ ꯉꯝꯗ꯭ꯔꯤ ꯍꯧꯖꯤꯛꯐꯥꯎꯗ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯔꯦꯗꯤꯑꯣ ꯄꯥꯎꯗ ꯆꯤꯡꯕꯗꯗꯤ ꯑꯩꯈꯣꯏꯒꯤ ꯅꯤꯡꯈꯥ ꯇꯝꯃꯦ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤꯗ ꯍꯟꯖꯤꯜꯂꯦ ꯍꯥꯏꯕꯤꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯁꯤꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯕꯣꯔꯗꯔ ꯑꯦꯔꯤꯌꯥꯗ ꯂꯩꯔꯤꯕꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯅꯣꯡꯃꯩ ꯃꯔꯨ ꯃꯀꯣꯟꯁꯦ ꯅꯣꯡꯃꯒꯤ ꯇꯥꯍꯧꯗꯕ ꯌꯥꯎꯗꯦ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯅꯁꯨ ꯈꯤꯇꯪ ꯃꯤꯠꯌꯦꯡ ꯆꯪꯕꯤꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯊꯪꯅꯔꯤꯕ ꯕꯣꯔꯗꯔꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯃꯇꯤꯛ ꯆꯥꯅ ꯊꯝꯕꯤꯅꯕ ꯍꯥꯏꯖꯔꯤ ꯑꯩꯈꯣꯏꯒꯤ ꯃꯤꯂꯤꯇꯔꯤꯁꯤꯡꯅꯗꯤ ꯑꯩꯈꯣꯏ ꯈꯤꯇꯪ ꯑꯩꯈꯣꯏꯒꯤ ꯂꯣꯜꯂꯤ ꯐꯥꯎꯅꯗꯕꯅ ꯆꯤꯡꯒꯗ꯭ꯔꯥ ꯍꯥꯏꯒꯗ꯭ꯔꯥ ꯃꯣꯏ ꯂꯩꯕꯗꯤ ꯑꯩꯈꯣꯏ ꯈꯤꯇꯪ ꯈꯨꯗꯣꯡꯆꯥꯗꯦ ꯅꯨꯡꯉꯥꯏꯇꯦ ꯃꯣꯏꯅꯁꯨ ꯃꯇꯤꯛ ꯆꯥꯅ ꯑꯩꯈꯣꯏꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯑꯁꯣꯝꯗ ꯑꯩꯈꯣꯏ ꯃꯣꯏꯅ ꯇꯧꯔꯛꯑꯒꯁꯨ ꯀꯩꯝꯇ ꯍꯟꯗꯦꯕ ꯑꯗꯨꯅ ꯁ꯭ꯇꯦꯠ ꯐꯣꯔꯁꯁꯤꯡꯁꯤꯗ ꯃꯇꯤꯛ ꯆꯥꯅ ꯊꯝꯕꯤꯌꯨ ꯂꯩꯀꯥꯏꯁꯤꯗ ꯑꯩꯈꯣꯏ ꯍꯥꯏꯖꯅꯤꯡꯉꯤ ꯑꯩꯈꯣꯏꯒꯤ ꯏꯆꯥꯁꯤꯡꯅ ꯑꯩꯈꯣই ꯌꯥꯝꯅ ꯃꯣꯏꯒꯤꯗꯃꯛꯇ ꯁꯞꯄꯣꯔꯠ ꯇꯧꯒꯅꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯩꯔꯤꯁꯤꯐꯥꯎꯗ ꯑꯩꯈꯣꯏ ꯂꯩꯀꯥꯏꯅ ꯑꯉꯝꯕ ꯃꯇꯦꯡ ꯆꯥꯅ ꯊꯛꯅꯕ ꯑꯣꯏꯔꯒꯁꯨ ꯇꯨꯝꯃꯛꯇ ꯑꯣꯏꯔꯒꯁꯨ ꯑꯩꯈꯣꯏ ꯏꯁꯥ ꯌꯥꯎꯅ ꯁꯤꯚꯤꯜ ꯌꯥꯎꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯗ꯭ꯌꯨꯇꯤ ꯇꯥꯔꯤꯕ ꯅꯨꯡꯗꯥꯡ ꯃꯣꯏꯒ ꯄꯨꯟꯅ ꯑꯃꯠꯇ ꯑꯣꯏꯅ ꯆꯦꯟꯃꯤꯟꯅꯔꯤ ꯃꯔꯝ ꯑꯗꯨꯅ ꯂꯩꯉꯥꯛꯅ ꯈꯤꯇꯪ ꯃꯤꯠꯌꯦꯡ ꯆꯪꯕꯤꯌꯨ ꯍꯧꯖꯤꯛ ꯕꯣꯔꯗꯔꯗ ꯂꯩꯔꯤꯕꯁꯤꯗ ꯃꯣꯏꯅ ꯅꯤꯡꯈꯥ ꯇꯝꯂꯦ
ꯍꯥꯟꯅꯒꯤ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤꯗ ꯍꯟꯖꯤꯜꯂꯦ ꯍꯥꯏꯔꯒꯁꯨ ꯕꯣꯔꯗꯔ ꯑꯦꯔꯤꯌꯥꯗ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤ ꯍꯟꯖꯤꯟꯗ꯭ꯔꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯄꯥꯎ ꯂꯧꯔꯒ ꯈꯛꯇꯪꯗ ꯍꯥꯏꯕꯤꯗꯕꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯣꯠ ꯃꯐꯝꯗ ꯂꯥꯛꯑꯒ ꯄꯥꯎꯁꯤ ꯂꯧꯕꯤꯌꯨ ꯑꯗꯨꯒ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤꯗ ꯍꯟꯖꯤꯜꯂꯦ ꯍꯥꯏꯕꯤꯅꯕ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯑꯄꯤꯜ ꯇꯧꯖꯅꯤꯡꯉꯤ ꯍꯧꯖꯤꯛ ꯉꯔꯥꯡꯃꯛꯇꯁꯨ ꯑꯩꯈꯣꯏꯒꯤ ꯁꯛꯇꯤꯃꯥꯟ ꯃꯩ ꯊꯥꯒꯤꯅꯆꯤꯡꯕ ꯑꯩꯈꯣꯏ ꯇꯣꯔꯕꯨꯡꯗꯁꯨ ꯌꯨꯝ ꯀꯩ ꯃꯩ ꯃꯩ ꯊꯥꯈꯤꯕ ꯑꯩꯈꯣꯏ ꯃꯌꯥꯝ ꯌꯥꯎꯔꯤꯑꯕ ꯇꯠꯇꯅ ꯀꯥꯏꯍꯧ ꯑꯗꯨꯝ ꯍꯧꯔꯤ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯆꯥꯅ ꯅꯣꯡꯃꯗ ꯃꯣꯏꯗ ꯈꯨꯠ ꯊꯥꯔꯨꯕ ꯂꯩꯇꯦ ꯃꯣꯏꯒꯤ ꯃꯄꯣꯠ ꯃꯔꯟ ꯑꯃ ꯑꯩꯈꯣꯏ ꯊꯦꯡꯉꯨꯕ ꯂꯩꯇ꯭ꯔꯤ ꯉꯁꯤꯐꯥꯎꯗ ꯑꯗꯨꯕꯨ ꯃꯣꯏꯅꯗꯤ ꯅꯨꯡꯇꯤꯒꯤ ꯀꯛ ꯃꯤ ꯎꯁꯤꯠꯇꯕꯒꯨꯝ ꯇꯧꯕꯁꯤ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯆꯥ ꯑꯃꯅ ꯌꯥꯝ ꯌꯥꯖꯅꯤꯡꯗꯦ ꯆꯞ ꯃꯥꯟꯅꯕ ꯃꯤꯠꯌꯦꯡ ꯌꯦꯡꯕꯤꯌꯨ ꯑꯩꯈꯣꯏꯗ ꯊꯤꯡꯉꯤꯕ ꯁꯨꯝꯅ ꯃꯣꯏ ꯁꯣꯝꯗꯁꯨ ꯊꯤꯡꯕꯤꯌꯨ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯈꯤꯇꯪ ꯑꯩꯈꯣꯏ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤꯗ ꯍꯟꯖꯤꯜꯂꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯩ ꯃꯣꯏꯒꯤꯅ ꯐ꯭ꯔꯤ ꯊꯥꯗꯣꯛꯑꯒ ꯑꯩꯈꯣꯏꯅ ꯊꯤꯡꯉꯒ ꯊꯝꯃꯒꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯑꯩꯈꯣꯏꯒꯤ ꯀꯝꯃꯨꯅꯦꯜꯒꯤ ꯑꯣꯏꯕ ꯑꯃꯨꯛ ꯏꯔꯥꯡ ꯑꯃꯨꯛ ꯍꯧꯔꯛꯑꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠꯇꯒꯤ ꯍꯥꯏꯖꯅꯤꯡꯕꯁꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯃꯇꯤꯛ ꯆꯥꯅ ꯊꯝꯕꯤꯔꯣ ꯑꯗꯨꯅ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤꯗ ꯈꯤꯇꯪ ꯍꯟꯖꯤꯜꯂꯛꯄ ꯉꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯍꯧꯖꯤꯛ ꯈꯤꯇꯪ ꯂꯩꯕꯁꯤꯐꯥꯎꯅꯕꯗ ꯑꯩꯈꯣꯏ ꯈꯤꯇꯪ ꯐꯥꯊꯩꯌꯦꯕ ꯑꯗꯨ ꯁꯤꯗ ꯍꯦꯟꯅ ꯈꯔ ꯃꯇꯤꯛ ꯆꯥꯅ ꯊꯝꯃꯒꯗꯤ ꯑꯩꯈꯣꯏ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤꯗ ꯍꯦꯟꯅ ꯍꯟꯖꯤꯜꯂꯛꯄꯗ ꯑꯩꯈꯣꯏ ꯃꯇꯦꯡ ꯑꯣꯏꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯩ ꯉꯔꯥꯡꯁꯦ ꯑꯩꯈꯣꯏ ꯑꯦꯗꯤꯁꯅꯦꯜ SP ꯃꯁꯥꯃꯛ ꯂꯩꯔꯤꯉꯩꯗ ꯑꯩꯈꯣꯏ ꯈꯨꯠꯂꯥꯏ ꯊꯥꯔꯛꯄꯅꯦꯕ ꯉꯔꯥꯡꯁꯦ ꯑꯩꯈꯣꯏꯒꯤ ꯐꯣꯔꯁꯁꯦ ꯃꯇꯤꯛ ꯆꯥꯗꯦ ꯍꯥꯏꯕꯁꯤ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯇꯥꯕꯤꯗꯕꯅꯦꯕ ꯑꯩꯈꯣꯏꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯖꯔꯒꯁꯨ ꯃꯣꯏꯅ ꯇꯥꯕꯤꯗꯕꯗꯣ ꯉꯔꯥꯡ ꯑꯦꯗꯤꯁꯅꯦꯜ SP ꯃꯁꯥꯃꯛ ꯂꯩꯔꯤꯉꯩꯗ ꯊꯣꯛꯄꯅꯤꯅ ꯑꯩꯈꯣꯏꯒꯤ BSF 6 ꯉꯔꯥꯡ ꯊꯥꯕꯤꯔꯛꯑꯦ ꯑꯗꯣ BSF 6ꯁꯤꯒ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯐꯣꯔꯁꯁꯤꯡꯁꯤꯒ ꯈꯤꯇꯪ ꯀooperation ꯂꯩꯅꯔꯀꯥꯟꯗ ꯃꯣꯏꯅ ꯉꯥꯛꯑꯦꯕ ꯉꯔꯥꯡꯁꯦꯀꯣ ꯃꯣꯏꯅ ꯉꯥꯛꯑꯒꯁꯨ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤꯁꯨ ꯂꯣꯏꯅ ꯉꯥꯛꯏ ꯑꯗꯨꯕꯨ ꯃꯣꯏꯅ ꯉꯥꯛꯏꯁꯤꯗꯤ ꯃꯥꯏꯀꯩ ꯑꯃꯈꯛꯇꯅꯤ ꯃꯅꯤꯡ ꯊꯪꯕ ꯁꯥꯏꯠ ꯈꯛꯇꯅꯤ ꯑꯋꯥꯡ ꯊꯪꯕ ꯃꯈꯥ ꯊꯪꯕ ꯑꯩꯈꯣꯏ ꯃꯃꯥꯡꯗꯁꯨ ꯍꯥꯏꯖꯈ꯭ꯔꯦ ꯁꯤꯁꯦ ꯑꯝꯇꯪꯒ ꯉꯥꯛꯄꯤꯅꯕ ꯍꯥꯏꯅ ꯑꯩꯈꯣꯏ ꯁꯔꯀꯥꯔꯒꯤ ꯃꯐꯝꯗ ꯑꯄꯤꯜ ꯇꯧꯖꯩ ꯊꯦꯡꯛ ꯌꯨ